ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯜ ꯑꯃꯗ ꯏꯕꯣꯍꯜ ꯀꯧꯕ ꯁꯨꯕꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯍꯜꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯊꯝꯕꯥꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯝꯕꯥꯜꯒ ꯏꯕꯣꯍꯜꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯏꯕꯣꯍꯜꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯥ ꯂꯦꯞꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯕꯛ ꯁꯨꯗꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯝꯕꯥꯜꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯃꯅꯤꯡꯗ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯔꯛꯄꯗ ꯂꯤꯟ ꯑꯃ ꯂꯩꯔꯤꯕꯗꯨ ꯊꯝꯕꯥꯜꯅ ꯎꯔꯝꯃꯤ꯫ ꯂꯤꯟ ꯑꯗꯨꯕꯨ ꯎꯕꯗ ꯊꯝꯕꯥꯜ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯐꯤꯡꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤ, ꯀꯩꯗꯧꯔꯦ? ꯅꯨꯄꯥ, ꯂꯤꯟ ꯑꯃ ꯁꯤꯗ ꯂꯩꯔꯦ꯫ ꯀꯗꯥꯏ? ꯁꯤꯒꯤ ꯂꯤꯟꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ꯫ ꯅꯨꯄꯤ, ꯑꯩ ꯂꯣꯡ ꯂꯧꯊꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯣꯍꯜꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯂꯣꯡ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯈꯝꯂꯝꯃꯤ꯫ ꯅꯨꯄꯥ, ꯂꯤꯟꯗꯣ ꯍꯥꯠꯇꯤ ꯍꯥꯠꯀꯅꯨ꯫ ꯊꯥ ꯂꯦꯞꯂꯤꯉꯩꯗ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯄꯥꯟꯕ ꯍꯥꯠꯄꯁꯦ ꯐꯠꯇꯦ ꯍꯥꯏꯅ ꯑꯍꯜꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯅꯨꯄꯤ, ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯗꯨꯕꯨ ꯃꯋꯥ ꯂꯧꯔꯨꯅꯨꯁꯦ꯫ ꯏꯕꯣꯍꯜꯅ ꯂꯤꯟ ꯑꯗꯨꯕు ꯂꯣꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯁꯤꯕ ꯂꯤꯟ ꯑꯗꯨꯕꯨ ꯏꯕꯣꯍꯜꯅ ꯐꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤ꯫ ꯊꯝꯕꯥꯜꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯝꯕꯥꯜ ꯑꯗꯨ ꯑꯉꯥꯡ ꯎꯅꯕꯗ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯪꯕ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯣꯍꯜ, ꯅꯪꯒꯤ ꯅꯨꯄꯤꯅ ꯁꯤꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯅꯪꯒꯤ ꯅꯨꯄꯤꯅ ꯊꯥ ꯂꯦꯞꯂꯤꯉꯩꯗ ꯅꯪꯅ ꯅꯪꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯅꯅꯕ ꯌꯥꯏ ꯄꯨꯕ ꯂꯤꯟ ꯑꯃꯕꯨ ꯅꯪꯅ ꯍꯥꯠꯂꯨꯕꯒꯤ ꯁꯤꯔꯤꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯣꯍꯜꯗꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯂꯤꯟ ꯑꯗꯨꯕꯨ ꯍꯥꯠꯇꯅꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯤꯡꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯕꯣꯍꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯥꯖ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯃꯆꯥꯅꯨꯄꯤ ꯊꯥꯖꯕꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯏꯕꯣꯍꯜꯒꯤ ꯑꯋꯥꯕꯗꯨ ꯌꯦꯡꯕ ꯉꯝꯅꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯏꯕꯣꯍꯜꯒꯤ ꯌꯨꯝꯗ ꯏꯕꯣꯍꯜꯒꯤ ꯃꯅꯦ ꯊꯣꯛꯄ ꯇꯣꯝꯕꯤ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯦ, ꯉꯁꯤ ꯌꯥꯝ ꯊꯥꯖꯗꯅ ꯅꯌꯥꯒꯤꯗ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ ꯏꯅꯦ? ꯏꯅꯦꯅꯅꯦ, ꯅꯪꯒꯤ ꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒ ꯋꯥ ꯑꯃꯠꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯏꯅꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯅꯦ? ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ꯫ ꯅꯪꯅ ꯅꯨꯄꯤ ꯌꯥꯎꯗꯅ ꯌꯨꯝ パンꯕ ꯑꯁꯤ ꯎꯕꯗ ꯏꯅꯦ ꯈꯣꯏ ꯃꯌꯥꯝ ꯑꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯅꯕ ꯇꯧꯁꯤ꯫ ꯏꯅꯦꯅ ꯈꯪꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯏꯅꯦ, ꯑꯩ ꯅꯨꯄꯤ ꯊꯤꯔꯔꯣꯏꯒꯦꯗ꯫ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯔꯒ ꯏꯆꯥꯕꯨ ꯊꯤꯅ ꯇꯧꯕꯤꯅꯤ꯫ ꯑꯩ ꯃꯗꯨ ꯌꯦꯡꯕ ꯉꯝꯂꯣꯏ ꯏꯅꯦ꯫ ꯀꯔꯤꯒꯤ ꯊꯤꯅ ꯇꯧꯗꯣꯏꯅꯣ? ꯏꯅꯦꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯅꯦꯅꯅꯦ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕ ꯑꯉꯥꯡꯅꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄꯅꯤ꯫ ꯏꯃꯨꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯧꯄꯥ ꯅꯨꯄꯥ 2 ꯂꯩ꯫ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯄꯤꯛꯂꯤ꯫ ꯏꯅꯦꯅ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯗ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯂꯕꯅꯤ꯫ ꯃꯃꯥ ꯑꯗꯨꯅꯗꯤꯅꯦ ꯃꯆꯥꯅꯨꯄꯤꯗꯣ ꯄꯤꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯏꯅꯦꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ꯫ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯨ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤꯁꯨ ꯈꯜꯂꯨ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯉꯥꯡ ꯑꯁꯤꯅ ꯃꯃꯥ ꯀꯧꯕ ꯐꯪꯗꯕꯗꯣ ꯃꯗꯨꯕꯨ ꯅꯪ ꯄꯥꯝꯕ꯭ꯔꯣ? ꯇꯣꯝꯕꯤꯅ ꯊꯦꯝꯕꯗꯒꯤꯗꯤ ꯏꯕꯣꯍꯜꯁꯨ ꯋꯥꯈꯜ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤꯅ ꯁꯤꯟꯗꯨꯅ ꯏꯕꯣꯍꯜꯒ ꯂꯩꯔꯥꯡꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯩꯔꯥꯡ ꯂꯥꯛꯄꯗꯒꯤꯗꯤ ꯑꯉꯥꯡꯗꯤ ꯂꯩꯔꯥꯡꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯊꯕꯛ ꯆꯠꯂꯝꯃꯤ꯫ ꯂꯩꯔꯥꯡ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯤ ꯏꯕꯣꯍꯜꯁꯨ ꯉꯥꯖꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯃꯥ, ꯆꯥꯛ ꯊꯣꯡꯒꯗꯧꯔꯕ꯭ꯔꯥ? ꯑꯩꯅ ꯉꯥꯖꯥꯎ ꯑꯃ ꯂꯩꯔꯛꯄꯅꯤ꯫ ꯃꯁꯤ ꯑꯣꯏꯅ ꯊꯣꯡꯂꯨꯀꯣ꯫ ꯍꯩꯃꯥ, ꯉꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯃꯣꯏ ꯃꯄꯥ꯫ ꯃꯣꯏ ꯃꯄꯥꯅ ꯉꯥ ꯆꯥꯅꯤꯡꯂꯕꯁꯨ ꯉꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯁꯨꯛ ꯆꯥꯎꯕꯁꯤꯗꯤ ꯀꯅꯥ ꯀꯅꯥ ꯆꯥꯗꯣꯏꯅꯣ? ꯅꯨꯄꯤ, ꯉꯥꯔꯦꯜ ꯆꯥꯁꯤ꯫ ꯂꯣꯏꯅ ꯊꯣꯡꯖꯤꯜꯂꯨ꯫ ꯑꯩ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯐꯤ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯂꯨꯈꯤꯒꯦ꯫ ꯑꯗꯨꯒꯅꯦ ꯉꯥ ꯑꯁꯤ ꯁꯦꯝꯅꯅꯕ꯫ ꯍꯣꯏ ꯃꯣꯏ ꯃꯄꯥ꯫ ꯏꯕꯣꯍꯜꯁꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄ ꯆꯠꯈꯤ꯫ ꯂꯩꯔꯥꯡꯅ ꯈꯜꯂꯤ, ꯏꯃꯥꯒ ꯏꯄꯥ ꯑꯅꯤꯗꯨꯒꯕꯨ ꯀꯔꯤ ꯆꯥꯔꯝꯗꯣꯏꯅꯣ? ꯑꯩꯕꯨ ꯉꯥꯁꯤ ꯐꯖꯅ ꯊꯣꯡꯂꯒ ꯊꯤꯜꯂꯨꯁꯤꯔꯅꯦ? ꯉꯥꯁꯦ ꯊꯣꯡꯅꯅꯕ ꯇꯧꯔꯒꯦ, ꯑꯗꯨꯒ ꯊꯤꯜꯂꯨꯅꯕ꯫ ꯂꯩꯔꯥꯡꯅ ꯉꯥ ꯑꯗꯨꯕꯨ ꯊꯣꯡꯂꯝꯃꯤ꯫ ꯉꯥ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯣꯏ ꯃꯄꯥ, ꯌꯨꯝꯗ ꯏꯟꯁꯥꯡ ꯈꯔ ꯊꯤꯜꯂꯨꯁꯤꯔꯥ? ꯅꯨꯄꯤ, ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ? ꯂꯥꯞꯁꯨ ꯂꯥꯞꯄꯤ꯫ ꯀꯩꯁꯨ ꯌꯥꯝꯅ ꯂꯥꯞꯄꯁꯨ ꯅꯠꯇꯦꯗ꯫ ꯏꯄ꯭ꯋꯥ ꯑꯅꯤꯗꯣ ꯑꯍꯥꯎꯕ ꯌꯥꯝꯅ ꯆꯥꯖꯅꯤꯡꯕꯅꯤ꯫ ꯑꯃꯨꯛꯇ ꯊꯤꯜꯂꯨꯁꯦ ꯍꯥꯏꯕ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯊꯤꯜꯂꯨꯔꯒꯦ꯫ ꯅꯪꯗꯤ ꯑꯉꯥꯡꯒ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ꯫ ꯍꯣꯏ ꯃꯣꯏ ꯃꯄꯥ, ꯑꯩ ꯏꯟꯁꯥꯡ ꯂꯧꯊꯣꯛꯂꯨꯈꯤꯒꯦ꯫ ꯂꯩꯔꯥꯡ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯏꯟꯁꯥꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯏꯟꯁꯥꯡ ꯑꯗꯨ ꯊꯤꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯔꯥꯡꯁꯨ ꯑꯉꯥꯡꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯩꯔꯥꯡꯗꯨ ꯄꯣꯠ ꯑꯃ ꯂꯩꯕꯒ ꯃꯄꯥꯝꯗ ꯊꯤꯟꯒꯗꯧꯕꯒꯤ ꯍꯦꯛꯇ ꯍꯣꯠꯅꯔꯝꯃꯤ꯫
Lairanggi mama Memchasu machanupigi mayumda yamna toina lai. Lairangna thajabu nungsiramde Ibohalna yumda lairingaidadi Lairangna thajabu luna nushina tawba sarami. Ibohal laitragadi hanna yengbiramde. Maso matam haukibana thajasu pungkak chawrakli. Thajana pungkak chawrakpadagidi yumgi thabak ayamba pikliba thajana tawhalami. Soiragana phurami. Thaja kon mayam ama puthoraktuna fengli. Lairangdo thajagi manakta laktuna asamna hairami. Hey, nang hojik phawba kon khara du phengba loijibro. Kon khara du phengbada atuk yamna kuina changi du bukarigino. Kon do sasat phengba loisilo. Aduga turel dagi ising sokukadabane. Thaja mamada yengduna. Ima, babana turel da chakano haina hai. Turel da lai lai hai. Hojiki matamdabu karai dagi lai lai bano. Aina haiba yadrabadine nathibong chaka mata pijaroidabane. Asi haram naga lairangdo imungda changki. Thaja so kon phengba loiduna turel da ising sokpa laklami. Thaja ubada laikagi mau kharana Thaja da asumna hairami. Thaja, nangbu kadaidano? Ima bo, imana turel dagi ising solo hai. Turel da ising sogi tawbani. Turel da ising sokluge haiba. Turel adudi ire yamna kanbani. Nangbu, noigi imada talli haina haiba yadabro. Ima bo, imana haiba yadradi chak pizare haina hai ima bo. Kaya da phatriba nupinu ne. Pikliba angang asida turel dagi ising soknanaba hairisibo. Thaja, nangi ising do ima bok sokpirage lao. Hoi ima bo. Mawaduna ising sokpirami. Thaja ising hapa bartina du puduna chatkirami. Mausing ado makoi masen asumna wari sana hawi. Thaja se maraibu ponthokna thikre. Magi khanbada yam nungaiti. Mama atonbini na tawrise. Ningthi nungaina tawbiba jat nate. Mau amana macha ama yabusu nate. Thaja se apopo macha makni khallaga luna nushina tawbiba yaribani. Yaribani. Mapamda pochai su yamna thai mali. Asumna mausing ado wari sana rami. Thaja du ising bartina do sor thabet honduna anglaklami. Lairangi mama Memcha so laklami. Memcha Thajana ising bartin thangduna changlakpadu ubada asumna. Karino lairang. Pikliba angang asida ising holaliba sibo. Karigino ima. Aising asise hakchang kaya nungaitaba. Adugi sokhanbani. Ising du sobani na ne imungda pusilo. Hoi ma ay pusinge. Thaja ising du bubok pusinbirage. Kadaino. Bubong na isugi nga mo kalairakpani. Lairang na mamagi makhutagi achapotu tap lauduna hairei. Ima, kaigino achapo kalairak sibo, selting na naba. Masigi angang asida achapo pizaraga kari kana doino. Hai, achapotu isuda piyuni nangbo. Memcha na achapotu Thaja da pina naba hairabaso, lairang na piramde. Lairang na Thaja bo imungda ngangdo na tansinkre. Memcha, machanupi da yengduna. Imagi bema. Nangbu namita na chamo ubusu nate. Isu Thaja bo apokpa na chagumna luna nushina tawbiba yadabro. Imana haidubo kaino. Aina pokpa ijasu natana aina pokpa ni kamay khandoino. Aina yumasida atombi oina laklibase. Ima amadi upahani ki khallaga lakhibani. Angang asigi damak lakhiba nate. Memcha na machanupi bo phana themlabaso yaba kawba lairamde. Memcha so mayumda hankirami. Asumna nongmani ni haukre. Thaja mamada asumna hairami. Imana tawhaiba thabak singado tawbaloiri. Ngasidi lampakta sanaba chaluge. Hai, lampakta sanaba chatpaga yaroi. Thabak yam leiri. Ngarang aina ingkolda kobi thabado. Ising chairam kiroine. Nang ama hainadri makai nasana khangna thaba amata tawroidabani. Chalo. Ising ado chaithok jaruru. Thaja su tuminna imungda changki. Lairang na machinda asumna sonja hawi. Michayu agabu kari kana doino. Masida kharathuna sikrabadi aise. Waye masangadabani. Lairangdu machinda murum sonduna lairami. Tanja aduda khuladugi miwangang pamjabi kabok laisu lairangi manakta laklami. Lairang kabok laibu ubada. Iche kabok le. Ngasi thajadana lakbabu kai lairage. Iche na laklibase nangonda pau matamge haiduna laklibani. Kai pau no iche. Atai na te da lairang. Nang imaramda khulle kai asida ngangnariba singa se tabada. Iche se nungai mandadan nangi nakta laklibani. Iche Khulai kai na aigi maramda kari ngangnarage. Lairang, mathau leitaba khulai kai gi mi kharana nangbu yamna thina ngangnabiri. Nangna Thaja bu yamna thina tawi, yamna otpi haiduna ngangnaribani dana. Mathau leitaba mi kharana iche di inaugi pukchal muna khangido. Aduna nungaitraduna iche na ne
ꯄꯥꯎ ꯑꯁꯦ ꯅꯪꯉꯣꯟꯗ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯕꯣꯛ ꯂꯩꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯏꯆꯦ, ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯑꯩꯁꯦ ꯐꯠꯇꯕꯤ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯏꯆꯦ ꯋꯥ ꯍꯥꯏꯒꯦ꯫ ꯏꯆꯦꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤꯀꯣ꯫ ꯍꯥꯏꯕꯤꯌꯨ ꯏꯆꯦ꯫ ꯊꯥꯖ ꯂꯩꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯐꯠꯇꯕ ꯇꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯊꯥꯖꯁꯦ ꯃꯥꯡꯍꯟꯈ꯭ꯔꯣ꯫ ꯊꯥꯖꯅ ꯈꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯔꯒ ꯍꯥꯠꯇꯣꯛꯀꯦꯔꯥ ꯂꯪꯊꯣꯛꯀꯦꯔꯥ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯇꯧꯔꯣ꯫ ꯀꯕꯣꯛ ꯂꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯂꯩꯔꯥꯡꯅꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯝꯃꯤ꯫ ꯏꯆꯦꯅ ꯍꯥꯏꯔꯤꯗꯨꯅ ꯐꯔꯅꯤ꯫ ꯊꯥꯖꯁꯦ ꯑꯩ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯍꯨꯟꯊꯣꯛꯂꯨꯔꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯅꯦꯅꯥ ꯇꯥꯅ ꯂꯩꯕ ꯌꯥꯔꯅꯤ꯫ ꯑꯁꯨꯝꯅ ꯀꯕꯣꯛ ꯂꯩꯒ ꯂꯩꯔꯥꯡꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯈꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯏꯕꯣꯍꯜꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯔꯥꯡꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯣꯏ ꯃꯄꯥ, ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯏꯆꯥ ꯊꯥꯖꯁꯦ ꯄꯨꯔꯒ ꯏꯄꯨ ꯏꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯨꯒꯦꯕ꯫ ꯃꯃꯥ, ꯅꯃꯥꯅ ꯆꯥꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯃꯣꯏ ꯃꯄꯥ, ꯃꯇꯝ ꯈꯔꯇꯅꯤ꯫ ꯏꯄꯨꯗꯣ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯦ ꯍꯥꯏꯅ ꯏꯃꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯕꯨꯁꯨ ꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯁꯣꯜꯍꯧꯋꯤ ꯍꯥꯏ꯫ ꯏꯆꯥ ꯊꯥꯖꯁꯨ ꯑꯩꯅ ꯄꯨꯅꯤꯡꯕ꯫ ꯍꯣꯏ ꯍꯣꯏ, ꯅꯣꯡꯃ ꯅꯤꯅꯤꯈꯛ ꯍꯦꯛ ꯆꯠꯂꯨꯔꯣ꯫ ꯂꯩꯔꯥꯡꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯌꯥꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯔꯥꯡꯅ ꯊꯥꯖꯕꯨ ꯄꯨꯗꯨꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯔꯥꯡꯅ ꯊꯥꯖꯕꯨ ꯎꯃꯪ ꯑꯃꯗ pusilaklammi. Umang manungdagi sa kay na khongbagi makolso yamna tarammi. Thaja mamada yengduna. Ima, aikoy na laisibu kadaydano. Mapamse ayam ki yumda halase. Karigi kiribano ima leirisidi imane ichana chana na bahai hekluge. Uma khonga sida ngahak potharam. Ima ay sulake ay tumda leibaki. Kay sutawrida ima ay heklake yam thuna lake ko. Asi haram naga lairang du chatkirame. Thaja mamabu halakpa ngaina masa adu tashinduna ukhong aduda nga aduna leire. Khangawdana thajana leiriba mafam aduda chawruba kaijaw mangangladuna changlaklami. Thaja di kay adubu ubada yamna kirami. Thaja mamabu kawduna kaplami. Kay aduna thaja bu chagadabagi ngangladuna changlai. Thaja kaptuna. Ima, nang kayda leige. Kayla ima, kayla Asi haraga thaja do kaplami. Khangawdana kay aduda yamlaba tenna kaptuna kay adubu hatlami. Kay adu so onna thoina chaina khangladuna kudak aduda sirami. Sahing chaba kay adubu hatlibadu atay kana sunate. Lebak adugi ningthaw purembanani. Ningthaw thajagi manakta changlaktuna. Ichanupi, nangbu mafam asida kari tawramlibano. Thajana asengwa wari pumba ningthaw da lirami. Thajagi wari do tabada ningthaw na thajabu nungsikirami. Ningthaw puremba machasu yawjaramde aduna thajabu konungda puduna machagumna yoklage haina khallami. Ningthaw thajada yengduna. Ichanupi, nangi ima paba thiba phangjuba phawbadi. Ipa ningthawga konungda leirurasi. Thajasu ningthawna haiba aduda yarami. Asumna ningthawna thajabu konungda puduna laklami. Maharani thoibi chadi. Ningthawna satanba chakraga angang nupi macha ama puduna lakpa aduda yamna ngaklami. Iningthawna pubirakliba angang asibu kanana. Kanagi machan. Masak asidi onthokna nungsikreda. Ningthawna wari pumba Maharani da lirami. Maharani di angang adugi mama mapa thiba phangdre haiba aduda wakal ama khalaklami. Ningthawna Maharani, angang asi mama mapa thiba phangjuba phawbadi aikoigi sida thamlasi. Ningthawgi wado tabada Maharani do yamna harawrami. Maharani na thajabu pusinduna phajana iruja thokpiraga phajaba pirol setpirami. Thajado amukke hena nushirami. Maharani di thajabu amukke hena nushiba phawrami. Maharani na thajabu mana hek pokpa machagumna luna chana nushina tawbirami. Asumna matam khara hawkhirami. Adubu thajabu lawbadi laklamdi. Thajasu ningthawga Maharani gana apokpa machagumna luna nushina tawbadagidi. Thajasu mafam aduda leibadu yamna nungairami. Thajagi mama mapaso thajabu lawba laktrabani. Ningthawga Maharani gana thajabu machasakna yokhirami. Matamna asum haujin khibana thajasu mapung marai faraklami. Thaja masak mataw yamna phajarami. Ningthawga Maharani ganasu machanupi Rajkumari thajabu cheksina senarami. Konungdagi mapan phawba thokhalamde Rajkumari thaja lawsing yamna leirami. Langi khusu khulaisu suna hairami. Ningthawga Maharani ga asumna wari khanarami. Iningthaw, haujikti ichanupi thajase mapung marai phari. Aduna afaba Rajkumar ama khallaga Ichanupi ase thajakrasido iningthaw. Nangna khallibado
ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯨ ꯍꯪꯈꯤꯁꯤ ꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛꯇꯤ ꯇꯧꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯅꯤꯡꯊꯧ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯄꯅꯗꯤ ꯐꯒꯗ꯭ꯔꯥ ꯈꯟꯖꯩꯗꯣ ꯏꯅꯤꯡꯊꯧ ꯐꯔꯦ ꯐꯔꯦ ꯃꯍꯥꯔꯥꯅꯤ ꯑꯩ ꯏꯆꯥ ꯊꯥꯖꯗ ꯋꯥꯐꯝ ꯑꯁꯦ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯂꯒꯦ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯃꯆꯥꯅꯨꯄꯤ ꯊꯥꯖꯗ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯝꯃꯤ ꯊꯥꯖꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥꯅ ꯄꯥꯝꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯅ ꯄꯥꯝꯃꯤ ꯐꯔꯦ ꯐꯔꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯂꯥꯛꯅꯅꯕ ꯏꯄꯥ ꯅꯤꯡꯊꯧꯅ ꯄꯥꯎ ꯊꯥꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛꯁꯤꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯕꯨ ꯂꯥꯛꯅꯅꯕ ꯍꯥꯏꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯁꯨ ꯊꯥꯖꯕꯨ ꯄꯥꯝꯕꯅ ꯂꯥꯛꯅꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯥꯔꯤ ꯀꯧꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯌꯥꯎꯔꯝꯃꯤ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯄꯒꯤꯗꯃꯛ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯕꯨ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝꯗ ꯑꯩꯅ ꯆꯥꯡꯌꯦꯡ ꯈꯔ ꯄꯥꯡꯊꯣꯛꯀꯅꯤ ꯆꯥꯡꯌꯦꯡ ꯑꯁꯦ ꯉꯝꯕ ꯃꯤꯗ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯕꯨ ꯄꯤꯒꯅꯤ ꯂꯥꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯁꯨ ꯊꯥꯖꯕꯨ ꯄꯥꯝꯕꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ ꯃꯇꯝ ꯈꯔ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡꯗ ꯂꯩꯅꯅꯕ ꯅꯤꯡꯊꯧꯅ ꯁꯤꯜꯂꯝꯃꯤ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡꯒꯤꯗꯃꯛ ꯃꯌꯥꯝ ꯑꯗꯨ ꯁꯦꯝ ꯁꯥꯔꯝꯃꯤ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝ ꯑꯗꯨꯕꯨ ꯊꯥꯡ ꯌꯥꯅꯍꯜꯂꯝꯃꯤ ꯃꯗꯨꯗ ꯉꯝꯕ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯆꯥꯡꯌꯦꯡꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯅꯅꯕ ꯍꯥꯏꯈꯤꯔꯝꯃꯤ ꯑꯍꯥꯟꯕꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯃꯥꯏꯊꯤꯍꯧꯕ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯅꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯊꯥꯖ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗꯤ ꯀꯔꯤ ꯆꯥꯡꯌꯦꯡ ꯄꯥꯡꯊꯣꯛꯀꯅꯤ ꯏꯄꯥ ꯅꯤꯡꯊꯧ ꯃꯊꯪꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗꯤ ꯃꯈꯣꯏꯗ ꯍꯥꯏꯗꯕꯤꯗ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯁꯤ ꯀꯔꯝꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯌꯨ ꯏꯆꯥꯅꯨꯄꯤ ꯏꯄꯥ ꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯕꯨ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯅꯅꯕ ꯊꯥꯔꯁꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯗꯨꯗꯤ ꯅꯆꯥꯅ ꯐꯅꯅꯕ ꯁꯤꯜꯂꯒꯦ ꯐꯔꯦ ꯐꯔꯦ ꯏꯄꯥꯅ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯕꯨ ꯁꯥ ꯇꯥꯟꯕ ꯆꯠꯅꯅꯕ ꯍꯥꯏꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯕꯨ ꯁꯥ ꯇꯥꯟꯕ ꯆꯠꯅꯅꯕ ꯍꯥꯏꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯗꯨꯅ ꯎꯃꯪꯗ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕꯤ ꯐꯤꯕꯝ ꯀꯥꯏꯔꯕꯤ ꯆꯥꯛꯅꯤꯕꯤ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯆꯥꯒꯨꯝꯂꯕ ꯆꯥꯅꯅꯕꯒ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯔꯕꯗꯤ ꯈꯖꯤꯛꯇ ꯄꯤꯕꯤꯔꯝ ꯏꯃꯥꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯒꯗꯧꯔꯦ ꯉꯔꯥꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯩ ꯆꯥꯛꯅꯤꯕꯤ ꯍꯅꯨꯕꯤ ꯑꯩꯈꯣꯏ ꯑꯁꯦ ꯔꯥꯖꯀꯨꯃꯥꯔ ꯉꯥꯛꯇꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯩꯈꯣꯏꯗ ꯏꯆꯥꯒꯨꯝꯂꯕ ꯍꯥꯏꯕꯗꯤ ꯅꯍꯥꯛ ꯗꯟꯗꯤ ꯐꯪꯒꯦꯔꯥ ꯏꯇꯥꯎ ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯥ ꯐꯥꯔꯒ ꯀꯣꯅꯨꯡꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨ ꯆꯠꯈꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯗꯤ ꯂꯩꯍꯧꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯅ ꯃꯥꯒꯤ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯆꯥꯛꯅꯤꯕꯤ ꯑꯍꯜ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯏꯃꯥ ꯅꯆꯥꯅ ꯄꯨꯔꯛꯂꯤꯕ ꯑꯍꯥꯎ ꯑꯊꯨꯝ ꯑꯁꯤ ꯆꯥꯔꯒ ꯏꯃꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯣ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯤꯌꯨ ꯅꯍꯥꯛꯄꯨ ꯔꯥꯖꯀꯨꯃꯥꯔ ꯅꯠꯇꯕ꯭ꯔꯥ ꯑꯩꯅ ꯌꯦꯡꯕꯗ ꯅꯍꯥꯛ ꯑꯁꯦ ꯔꯥꯖꯀꯨꯃꯥꯔ ꯃꯥꯜꯂꯤ ꯀꯔꯤꯒꯤ ꯆꯥꯛꯅꯤꯕꯤ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯑꯁꯤ ꯄꯤꯔꯤꯕꯅꯣ ꯏꯃꯥ ꯑꯩꯍꯥꯛ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯕꯁꯨ ꯑꯩꯍꯥꯛꯁꯨ ꯃꯤꯑꯣꯏꯕꯅꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯉꯁꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯃꯁꯤ ꯇꯥꯕꯗ ꯏꯃꯥ ꯄꯦꯜꯂꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯔꯛꯎꯀꯣ ꯏꯆꯥ ꯁꯥ ꯔꯥꯖꯀꯨꯃꯥꯔꯅ ꯑꯌꯥꯎꯕ ꯁꯦꯜ ꯈꯔ ꯆꯥꯛꯅꯤꯕꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯃꯔꯨꯝ ꯑꯃꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯅ ꯌꯦꯡꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖ ꯄꯥꯔꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯏꯆꯥꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯄꯥꯝꯂꯕꯗꯤ ꯏꯆꯥꯒ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝ ꯑꯗꯨꯁꯨ ꯁꯥ ꯇꯥꯟꯕ ꯍꯜꯂꯛꯂꯝꯃꯤ ꯅꯤꯡꯊꯧꯒ ꯊꯥꯖꯒ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯆꯥꯡꯌꯦꯡꯁꯨ ꯂꯣꯏꯔꯕꯅꯤꯅ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯂꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯥꯏꯖꯔꯛꯂꯒꯦ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝ ꯑꯗꯨ ꯆꯥꯡꯌꯦꯡ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ ꯅꯤꯡꯊꯧꯅ ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯈꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯅꯤꯡꯊꯤ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ
ꯄꯥꯔꯤ ꯃꯥꯒꯤ ꯃꯤꯡ ꯄꯜꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯀꯔꯝꯕ ꯃꯇꯝꯗ ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡ ꯄꯥꯡꯊꯣꯛꯈꯤꯕꯅꯣ ꯏꯅꯤꯡꯊꯧ? ꯅꯈꯣꯏꯕꯨ ꯎꯃꯪꯗ ꯊꯥꯔꯤꯕꯗꯣ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡꯅꯤ꯫ ꯅꯈꯣꯏ ꯂꯥꯛꯄꯗ ꯆꯥꯛꯅꯤꯕꯤ ꯑꯃ ꯊꯦꯡꯅꯔꯤꯕꯗꯣ ꯆꯥꯡꯌꯦꯡꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯆꯥꯛꯅꯤꯕꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯅꯗꯤ ꯆꯥꯛꯅꯤꯕꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯑꯗꯨꯅ ꯆꯥꯡꯌꯦꯡ ꯑꯁꯦ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯂꯩꯄꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒ ꯊꯥꯖꯒꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯊꯥꯖꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯂꯥꯛꯂꯦ ꯇꯥꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯕꯨ ꯑꯣꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯂꯥꯛꯇꯨꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯥꯖ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯎꯈꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯃꯍꯥꯔꯥꯅꯤ ꯊꯥꯖꯅ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯊꯥꯖꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯔꯥꯅꯤ ꯊꯥꯖꯗꯨ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯊꯥꯖꯅ ꯑꯍꯜ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯄꯥꯕꯒ ꯏꯃꯥꯒꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ? ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯣꯟꯅꯁꯨ ꯎꯔꯤ꯫ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯌꯨꯝ ꯀꯥꯏꯗ ꯂꯩꯕꯒꯦ? ꯅꯆꯥꯗ ꯇꯥꯛꯄꯤꯌꯨ꯫ ꯅꯆꯥꯅ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯏꯃꯥꯒ ꯄꯥꯕꯒꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯍꯟꯖꯒꯦ꯫ ꯑꯍꯜ ꯑꯅꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯊꯥꯖꯒꯤ ꯑꯄꯣꯛꯄ ꯂꯨꯈꯣꯏꯒ ꯃꯃꯥꯇꯣꯟ ꯂꯩꯔꯥꯡꯒꯅꯤ꯫ ꯊꯥꯖꯅ ꯑꯍꯜ ꯑꯅꯤ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯂꯝꯗꯦ꯫ ꯑꯍꯜ ꯑꯅꯤ ꯑꯗꯨꯅꯁꯨ ꯊꯥꯖꯕꯨ ꯃꯁꯛ ꯈꯪꯂꯝꯗꯦ꯫ ꯂꯨꯈꯣꯏ ꯊꯥꯖꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, ꯏꯆꯥ ꯃꯥꯟꯕꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝꯁꯨ ꯂꯩꯇ꯭ꯔꯦ꯫ ꯂꯩꯔꯝꯕ ꯂꯧ ꯏꯪꯈꯣꯜꯁꯨ ꯃꯤꯅ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯄꯥꯕꯒ ꯏꯃꯥꯒꯒꯤ ꯏꯆꯥ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ? ꯂꯨꯈꯣꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯏꯆꯥ ꯃꯥꯟꯕꯤ, ꯑꯩꯒꯤꯁꯨ ꯅꯪꯒꯨꯝꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯗꯣ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯃꯄꯥ ꯑꯩꯅ ꯏꯆꯥꯕꯨ ꯐꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯔꯥꯡ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯣꯏ ꯃꯄꯥ, ꯏꯆꯥꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯅꯠꯇꯦ꯫ ꯐꯠꯇꯕꯤ ꯑꯩꯅ ꯏꯆꯥꯕꯨ ꯑꯔꯥꯞꯄ ꯎꯃꯪ ꯑꯃꯗ ꯄꯨꯗꯨꯅ ꯇꯝꯊꯤꯔꯕ ꯁꯥ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯍꯨꯟꯇꯣꯛꯂꯝꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯂꯨꯈꯣꯏꯗꯨ ꯌꯥꯝꯅ ꯁꯥꯎꯅ, ꯀꯔꯤ ꯍꯥꯏꯕ ꯃꯃꯥ? ꯏꯆꯥꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯅꯠꯇꯦ, ꯅꯪꯅ ꯎꯃꯪꯗ ꯍꯨꯟꯇꯣꯛꯂꯝꯕꯅꯤ ꯍꯥꯏꯕ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯪꯗꯤ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯃꯤꯠꯇ ꯅꯆꯥ ꯎꯕ ꯐꯪꯂꯣꯏ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯊꯥꯖ, ꯅꯪꯕꯨ ꯉꯁꯤꯁꯨ ꯍꯤꯡꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯇꯝꯊꯤꯔꯕ ꯁꯥ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈ꯭ꯔꯕ꯭ꯔꯥ? ꯑꯍꯜ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯊꯥꯖꯁꯨ ꯈꯪꯂꯦ ꯑꯍꯜ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯤ ꯍꯥꯏꯕ꯫ ꯊꯥꯖ ꯃꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, ꯕꯥꯕꯥ, ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯅꯆꯥ ꯊꯥꯖꯗꯨꯅꯤ꯫ ꯅꯆꯥ ꯉꯁꯤꯁꯨ ꯍꯤꯡꯂꯤꯌꯦ ꯕꯥꯕꯥ꯫ ꯂꯨꯈꯣꯏꯒ ꯂꯩꯔꯥꯡꯒꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯔꯤ? ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯊꯥꯖꯅꯤ ꯍꯥꯏꯕ? ꯃꯥꯅꯤ ꯕꯥꯕꯥ, ꯑꯩꯁꯦ ꯄꯥꯕꯒꯤ ꯏꯆꯥ ꯊꯥꯖꯅꯤ꯫ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯎꯃꯪꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯑꯃꯅ ꯑꯩꯕꯨ ꯆꯥꯒꯗꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯑꯗꯨꯕꯨ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯥꯠꯇꯨꯅ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯈꯤ꯫ ꯂꯨꯈꯣꯏ ꯃꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯊꯥꯖ, ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯦ꯫ ꯏꯄꯥ ꯄꯦꯜꯂꯦ, ꯏꯄꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯂꯨꯈꯣꯏꯅ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯂꯩꯔꯥꯡꯁꯨ ꯀꯞꯇꯨꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯥꯖ, ꯏꯃꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯦ ꯏꯆꯥꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ꯫ ꯏꯆꯥꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯏꯃꯥ, ꯀꯔꯤꯒꯤ ꯅꯆꯥꯗ ꯑꯗꯨꯝꯅ ꯇꯥꯛꯄꯤꯔꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯥꯎꯈ꯭ꯔꯁꯤ꯫ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯐꯤꯕꯝ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ? ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯔꯒꯦ꯫ ꯅꯃꯥꯒꯤ ꯃꯧꯄꯥꯅꯨꯄꯥ ꯑꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯕ ꯅꯝꯗꯨꯅ ꯂꯧꯍꯧꯔꯒ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯤꯕꯅꯤ꯫ ꯄꯥꯕꯒ ꯏꯃꯥꯒ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯅꯆꯥꯅ ꯄꯥꯕꯒ ꯏꯃꯥꯒꯒꯤ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯕ ꯄꯥꯕꯒ ꯏꯃꯥꯒꯗ ꯁꯤꯟꯅꯒꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯅꯆꯥꯒ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯂꯩꯔꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅ ꯂꯨꯈꯣꯏꯒ ꯂꯩꯔꯥꯡꯒꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯩꯔꯥꯡꯒꯤ ꯃꯧꯄꯥꯅꯨꯄꯥ ꯑꯅꯤꯅ ꯅꯝꯗꯨꯅ ꯂꯧꯈꯤꯕ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯕ ꯑꯃꯨꯛ ꯂꯧꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯗꯨꯗ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃ ꯁꯟꯗꯣꯔꯛꯂꯝꯃꯤ꯫ ꯂꯩꯅꯥ ꯑꯗꯨꯅ ꯅꯥꯗꯨꯅ ꯃꯤꯁꯨ ꯌꯥꯝꯅ ꯁꯤꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫
ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯤ ꯃꯀꯣꯛ ꯇꯝꯃꯨꯗꯨ ꯀꯧꯗꯨꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯥꯔꯤꯕ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯁꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯇꯩꯗ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯍꯥꯟꯕꯅꯤ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯃꯇꯧ ꯀꯔꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯀꯟꯒꯅꯤ? ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯀꯟꯅꯅꯕ ꯎꯄꯥꯏ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ꯫ ꯀꯔꯤ ꯎꯄꯥꯏꯅꯣ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯃꯥꯏꯕꯤ꯫ ꯎꯄꯥꯏ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯆꯤꯡꯂꯣꯟ 8 ꯂꯥꯜꯂꯒ ꯁꯨꯔꯨꯡ ꯑꯃ ꯂꯩꯕꯅꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯂꯥꯏꯊꯨꯡ ꯀꯣꯛꯅꯅꯕ ꯏꯁꯤꯡ ꯂꯩꯕꯅꯤ꯫ ꯏꯁꯤꯡ ꯑꯗꯨꯕꯨ ꯂꯧꯔꯨꯔꯕꯗꯤ ꯂꯩꯅꯥ ꯑꯁꯦ ꯃꯨꯊꯠꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯅꯥꯅ ꯆꯠꯀꯅꯤ? ꯏꯃꯥ ꯃꯥꯏꯕꯤ, ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩ ꯆꯠꯆꯔꯨꯒꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯣ ꯑꯩ ꯄꯨꯗꯨꯅ ꯂꯥꯛꯀꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯆꯠꯀꯅꯤ? ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯌꯥꯝꯅꯁꯨ ꯂꯥꯞꯄꯤ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯀꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯊꯥꯖꯗꯣ ꯍꯤꯡꯆꯥꯕꯤꯗꯒꯤ ꯏꯁꯤꯡ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯊꯥꯖ ꯌꯥꯝꯅ ꯋꯥꯅ ꯆꯤꯡꯂꯣꯟ 8 ꯑꯗꯨ ꯂꯥꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯥꯖ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯊꯥꯖꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯇꯥꯏꯕꯪ ꯃꯤꯁꯥ ꯆꯥꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯇꯥꯏꯕꯪ ꯃꯤꯁꯥ ꯆꯥꯒꯗꯧꯔꯦ ꯆꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯍꯤꯡꯅ ꯍꯦꯛꯇ ꯆꯥꯔꯁꯤ꯫ ꯌꯥꯗꯦ, ꯊꯣꯡꯉꯒ ꯑꯣꯏꯅ ꯆꯥꯒꯦ꯫ ꯈꯔ ꯑꯃꯅ ꯌꯥꯏꯔꯒꯦ꯫ ꯊꯥꯖ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯏꯃꯥ ꯍꯤꯡꯆꯥꯕꯤ, ꯑꯩꯕꯨ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨ ꯀꯣꯟꯅ ꯆꯥꯕꯤꯌꯨ꯫ ꯏꯃꯥ ꯍꯤꯡꯆꯥꯕꯤꯒꯤꯗ ꯂꯩꯕ ꯂꯥꯏꯊꯨꯡ ꯀꯣꯛꯅꯅꯕ ꯏꯁꯤꯡ ꯑꯗꯣ ꯅꯆꯥꯗ ꯄꯤꯅꯕꯤꯌꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯣ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯊꯥꯖꯅ ꯏꯃꯥ ꯍꯤꯡꯆꯥꯕꯤ ꯍꯥꯏꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯑꯗꯣ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯑꯣ, ꯍꯤꯡꯆꯥꯕꯤ ꯑꯩꯕꯨ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯕꯅꯤꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯂꯥꯏꯊꯨꯡ ꯀꯣꯛꯅꯅꯕ ꯏꯁꯤꯡ ꯑꯗꯣ ꯏꯃꯥ ꯍꯤꯡꯆꯥꯕꯤꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯥꯖ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯃꯥꯒꯤ ꯂꯩꯄꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯂꯩꯄꯥꯛꯀꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯄꯤꯊꯛꯂꯝꯃꯤ꯫ ꯑꯅꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯐꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯐꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯍꯥꯔꯥꯅꯤ ꯊꯥꯖꯕꯨ ꯂꯥꯏꯒꯨꯝꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯤ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯊꯥꯖꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯈꯤꯔꯝꯃꯤ꯫